August Imphal, Wahengbam Washington Pau Pajari, Ahanbada, Maroi Pau. Raijasigi Mapam Kayada Security Force na Tihumbagi Tabak left and Sataduna, Lalhoba Madi Kusukulai Pagali. Kendragi Labor Amasung Employment Mantri, Dr. Mansuk Man Bianangarang, Employees Enrollment Scheme, Lisangani Kunmanga Hodokre Amasung, Pradhan Mantri Narendra Modi na Hairi, Satisgari Yauna, Laibak Asigi Mapam Kuding Magda, Mawiski Hingsagi Togdok Tokta Mapam Oirakadaba Kuirak Tre. Raijasigi Mapam Kayada, Security Force na Tihumbagi Tabak left and Chataduna, Lalhoba Madi Kusukulai Kaya Pagali, Manipur Police ki Pauna Hai, Security Force na Ngarang, Pripa Kimio Yama, Imphal ki Kwakitel Mayai Koibida Labia Masagi Yumdagi Fare, Bishnupur Jila ki Tanga Chinka Dagi Shu, Ngarang Pripa Kimio Yama Fare, RPF Fiele Gimioi Anishu, Ngarang Sagol Bandalaiba, Makoi ki Mayum Dagi Fare, Makoi Dagi, .32 ki pistol ama, IED ama, detonator amashu fagale. Security Force na mamang thagi kuntra matoida KCP PWG gi mioi amashu Thongju Part 2 dagi fare, mahagachi miyam amasung sarkar gi college singdagi cell khaibida senaba misakni hairi. Mamang thagi kuntra matoida Security Force na angang amaga RPF PLA gi mioi Aniga su tongan mapam dagi fare hairi. Security Force ki apun bakangbu amana ngarang luang sanggol amasung faleng khulgi marak dagi kusukulai ke amarum su fakale madugi madungda local mail bolt action single barrel gun manga cartridges taramatoi baufeng wireless set ani yauri. Jiribam jilagi yang lengang popi Police Outpost lambi asat awak sing check tawbada ngarang lupa lising humbudrani thoiromgi oigadaba beer can shamri marphu chufare haina cherola duna makhatari. Manipur Vidhan Sabha ki Adhyaksha Thokchom Chatterbertana hairi miyamda maraibak ningbagi ithil piba ngamba drama puthok patangai fade. Imphal gi High School Police Lenda laiba Manipur Dramatic Union MDU gi hall ngarang pangthokhiba Critics Forum Manipur lingkhat kibagi kunchuba kumon thawrangba mari lainana Manipuri drama na chahi chama surakpagi chahi ama chupna chatharakpa palan loisinbagi thawram amasung Burmese occupation dagi ningkha tamlakhiba chahi chani mapung pharakpagi ningsing thawramda wangangbada mahakna hai tunggi mirol gi yengduna afaba thabak pangthoknaba aikoi khudingmak na honapam toi Manipur ngarang punna dengue ki sample chama taret test tawbada mioi humpuni thoi positive oiba thengnare Raijagi Haksel Bipanga Thokpa Chero Lamana Hai Rims Hospital da punna sample yangkai nipal test tawbada mioi kuntrama thoi positive oiba thengnaki Jenims Hospital dana sample nifunipal test tawbada mioi kuntra positive oiki aduga Lanai Hospital da sample lama test tawbada mioi adu positive oiba thengnaki Kendragi Labor amasung Employment Mantri Dr. Mansuk Man Bianangarang Employees Enrollment Scheme lisingani kunmanga hodokre Employees Provident Fund Organization linkhat khibagi humbudra humdoi shuba kumon ga mari lainana New Delhi da pangtokpa thoramda mantri na scheme adu hodokhibani Mantralogi pauna hai scheme asina karmachari punamaki social security fanghangani scheme asi ngarang dagi hauraga tha taruk supna lisingani kuntaruki April kuntra phawa hangdokani hairi Rashtrapati Draupadi Murmu gi numit humni gi Uttarakhand khongchet ngasi dagi hauragani Rashtrapati ngasi Haridwar da University of Patanjali gi ani suba convocation thoramda saruk yagani Srimati Murmu na hayeng Uttarakhand Rajya semkibagi Silver Jubilee thoramga mari lainana Uttarakhand Vidhan Sabha da wangangani Rashtrapati na Nainital gi Rajbhavan hangdokhibagi lising chama kunmanga suba ningsing thoramda susaruk yagani tha sigi marida Rashtrapati na Kanchi Dham da leiba Nimka Roli Baba gi ashram da chatkani madugi tungda Nainital gi Kummon University gi kun suba convocation da wangangani tabiriba pawasi Akashvani Imphal dagini Pradhan Mantri Narendra Modi na hairi Satisgari yauna laibak asigi mapam khudingmakta Maoistki hingsagi thawdok thoktaba mapam oirakkadaba kuiraktre Raipur ngarang Satisgari Silver Jubilee palan thoramda wangangbada Pradhan Mantri na hai
Maoist-singna aki tujung pokhan badagi Chhattisgarh gi tribal-singna khundaba mafam-singda lambi thong school lamadi hospital na singba tangai phadaba machak-sing ningthina phangdana lakli Shri Modi na hai. साथियों, माओवादी आतंक के कारण लंबे समय तक छत्तीसगढ़ के आदिवासी इलाके सड़कों से वंचित रहे, बच्चों को स्कूल नहीं मिले, बीमारों को अस्पताल नहीं मिले और जो जहां थे बम से उड़ा दिया जाता था, डॉक्टरों को टीचरों को मार दिया जाता था और दशकों तक देश पर शासन करने वाले आप लोगों को अपने हाल पर छोड़कर वे लोग एयर कंडीशन कमरों में बैठकर अपने जीवन का आनंद लेते रहे. प्रधानमंत्री ने मखाताना हाई लाइबाक असिबु नेक्सलाइट सिंगी खुट्टगी मपुंग फाना कन्नबा सरकारना वारेप लौखिबगी फोल ओइना सही 13 गी ममांगदा लाइबाक असिगी जिला चाम कुनमंगादा माओइस्ट की हिंथागी थौदोक थोकलंबदु हौजिक्ति सुपनगी जिला अहुम खक्ता ngaire. Shri Modi na hai हौखिब था खरा असिदा माओइस्ट की मियोय कया खुलाई थादोक्तुन संकेरकपग लोइनाना भारत की संविधान बु यानिंगना महौसागी पुंसीदा तिल्लरे. छत्तीसगढ़ की बास्टर यावना मफम कया ngasiदी अकी यखंग लेतना हराव कुमै कया पांगथोकपा ngamle. थौरमदुदा प्रधानमंत्रीना लुपा कोटी लिसिंग 13 हेनबगी चौखट थौरांगी प्रोजेक्ट सिंग खरगिना जत्रा हुनकी अदुगा खरगिना संगाखी. प्रसार भारतीना कल्चर मंत्रालय के खुसम नदुना लाइबाक असिगी सेंटर कुनमरीदा था असिगी कुनमापल फाउबुदा पांगथोकदबा आकाशवाणी संगीत सम्मेलन की 63 सुबह एडिशन ngasiदगी हौरगनी. इन्फॉर्मेशन अमसुंग ब्रॉडकास्टिंग मंत्रालय की सेरोलमना हाई लिसिंग अमचमापल यांखै मरीदा आकाशवाणी संगीत सम्मेलन हौदोक्खिबदगी हौजिक फाउबदा मासी भारत की ख्वाइदगी लेमजनिंगाई ओइरबा मदी इकाई खुमननिंगाई ओइरबा कल्चरल ट्रेडिशन नम ओइरकली. बिहार दा राज्य विधानसभा की अहन बतांक की मिखल की भोट थादगदब मतम नक्सिलकपग लोइनाना भोट खोमबगी थबकसु खम थेंगना कल्ले. विधानसभा केंद्र चाम कुनमाथोई की मिखल की भोट थासगी तरुक थादनगदबनी. एनडीए महागठबंधन अमसुंग अतै राजनीति दल कया नंगरंग तोंगान तोंगानबा मिखल की रैली सिंग पांगथोकनादुना मखोय मखोय की मिरेक सिंगीदमक भोट खोमनाखी. ngasi phongba pausi singi maroiba pausingi damak hojik Heirangkhongjam Bhavan leire. Bhavan Thagachari Washington Critics Forum Manipuri kunsuba mapo kuman pangthokkiba Humfudra Taret Suba Information and Public Relations IPR degi thoram pangthoknakibagi pau Manipur ngasi fongliba pauche singda tonga-tongan headline tawduna maru iba pau ina fongnari. Pokna from pauche da DIPR ge credibility asi state ge khwaidagi maru iba lani haina Chief Secretary na fongthokkiba wafam na ahan headline tawri. Chamam na ba kokanduna miyam gi thazaba manghan danaba hotnaba changi haina Chief Secretary asina fongthokkiba wafam na sanalebak pauchegi ani suba headline tawri. Pau asi nahal gi thaudang Manipur Mail The People's Chronicle da ahan headline tawri. Sanga Express Manipuri amasung English edition dana maru oiba pau ina fongli. Manipur da lairiba mahai tampham sangsingda nupi maheroi singi toilet matik chana leitri haiba report ama nahal gi thaudang pauchegi ani suba headline oiri. Popi Thadanaba JUF na warning tawrakli haiba pau ama Sanga Express Manipuri amasung English edition da ahan balamay da fongli. Fashion amagum tawrakli ba tuition system kupna naina batangay fade haina MP bimol na fongdo kiba wafam huelan pau che da maru iba pau ina fongli. Kena ba singi marakta apun bagi saktam sagat pana India gi thaunani haina Governor Ajay Kumar Wala na fongdo kiba wafam sanalebak pau che gi ahan headline tawri. Critics Forum Manipur gi kun suba mapo kumon thoram pang thokre haiba pau asi pauchi asigi anchor kalam da fongli. Chandel da maheroi mari furu bagi miyoi mapan fagat kiwa United Naga Council yauna naga lup kaya na kandem torok bagi pau The People's Chronicle da ahan balamay da fongli. Washington Thagachari Bhavan Aroibada Maroiba pau amukhana Raija sigi mapam kaya da security force na thi humbagi thabak leptana chataduna lalhauba madi khuchu khulai kaya phagatli. केंद्र की लेबर अमसुंग एम्प्लॉयमेंट मंत्री डॉक्टर मनसुख मानभेना अंगरांग एम्प्लॉयज एनरोलमेंट स्कीम लिसिंगनी कुनमंगा हौदोखरे अमसुंग प्रधानमंत्री ना हाइरी छत्तीसगढ़ यावना लेबाक असि मफम खुदिंगमक्ता माओइस्ट के हिंसा की थौदोक थोक्तबा मफम ओइरकदबा कुइरक्ट्रे पाउ लोइजरे.